नगद्रिङाइदा चलो चेलो फोन तागरे ꯑꯗꯨꯝ ꯃꯥꯡꯒ꯭ꯔꯦ ꯊꯝꯖꯟꯅꯧ ꯐꯖꯩ ꯆꯦꯔꯪꯗ ꯁꯤꯁꯨ ꯑꯝꯇ ꯍꯥꯞꯆꯟꯈꯤꯒꯦꯔꯥ ꯆꯦꯔꯪꯗ ꯁꯤ ꯑꯝꯇ ꯍꯥꯞꯆꯟꯈꯤꯒꯦꯔꯥ ꯇꯥꯒꯤꯅꯤꯀꯣ ꯃꯆꯤꯟꯗꯣ ꯐꯖꯅ ꯁꯨꯃꯥꯏꯅ ꯌꯣꯝꯖꯜꯂ ꯄꯥꯏꯌꯨ ꯇꯥꯒ꯭ꯔꯗꯤ ꯐꯣꯟꯗ ꯂꯤꯊꯈꯤꯅꯤꯕ ꯑꯇꯩꯗꯤ ꯆꯣꯠꯂꯁꯨ ꯌꯥꯔꯦꯕ ꯁꯤ ꯋꯥꯇꯔ ꯄ꯭ꯔꯨꯐ ꯅꯠꯇ꯭ꯔꯣ ꯅꯪ ꯐꯣꯟꯁꯦ ꯋꯥꯇꯔ ꯄ꯭ꯔꯨꯐ ꯅꯠꯇ꯭ꯔꯣ ꯋꯥꯇꯔ ꯄ꯭ꯔꯨꯐ ꯅꯠꯇ꯭ꯔꯣ ꯋꯥꯇꯔ ꯄ꯭ꯔꯨꯐ ꯅꯠꯇ꯭ꯔꯣꯕ ꯑꯣꯏꯔꯝꯅꯤ ꯆꯦꯡ ꯃꯅꯨꯡꯗ ꯀꯣ ꯍꯥꯞꯄ ꯂꯣꯏꯔꯦ ꯌꯥꯗ꯭ꯔꯒ ꯐꯖꯔꯦ ꯁꯤ ꯃꯥ ꯊꯧꯗꯣꯛꯍꯧꯗ꯭ꯔꯦꯅꯦꯀꯣ ꯏꯁꯤꯡꯗ ꯂꯨꯞꯄꯨꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯐꯖꯅ ꯁꯦꯝꯃꯅꯤ ꯍꯥ lꯧꯊꯣꯛꯎꯔ ꯅꯣꯏ ꯅꯨꯡꯉꯥꯏꯔꯣ ꯒꯥꯔꯤ ꯑꯃ ꯇꯣ ꯁꯤ ꯃꯄꯨ ꯌꯥꯎꯗ꯭ꯔꯦ ꯍꯨꯟꯇꯣꯛꯑ ꯊꯝꯃꯝꯃꯦ ꯁꯤ ꯃꯊꯛꯇ ꯂꯥꯛꯑꯣ ꯀꯩꯗꯧꯔꯣ ꯁꯤ ꯃꯊꯛꯇ ꯂꯥꯛꯑꯣ SBT correct Semale
Air Force nó hẹp tàu đấy hả tàu phần From the Sapana Pana. Problem 어려네. 나타다 질러 수신나 봐. 뭐 이번 프로그램. 아코이 파우시엔 다레가 시작도 야드래. Ada que já tem noite, então suat prodire no aerodrome. Irang ini oke, foto ini no aerodrome. 군거. 어디로 아우로 묶어 오래네 안 와야 되잖아. 어디 따나 와 이제 아니 볼로 우살리 보고. 어디 왜 여러 가나 폰 떨어지는 거. 그럼 싸 분명
क्या करेगा बताओ? शटर तो गिरा दिया नहीं क्या? नहीं खतरा नहीं होगा, शटर को गिरा दो। मालूम है घास बास हो गया, पैसा भी निकाला है। हाँ, 150만 원 올라가. तुम छत में आओ नहीं था? Kumalampak bus parking mamang na. Ada. Full na. गाड़ी पूरा थम Kung na ganun yan is file out rin. Yo piya we mathak thang kalam. Diet ka ni mathak thang kalam ai bene me.